Tha mayai chalakpagi nungsasu adukki matik yakna sakre. Ayuk anganbane haijarasu sariba khusaduna isada fresh oihanbadi lairadana itan tanthali. Joina tariba samdu sambun oina wangna tasinduna phagatlaga ai phone yengna chakhomlomda changlei. Nam thaurani memchado hanagum chandon chawalang trit langladana napadana choma mathetlaga insang semlami. Aikhogi hegumlonaba imungi mauni aigi hamanigi loinabi nongmagi chak ising thong thakpa mana tawi aidi aina ngamnaba hotnage haibani papa na yade aina thongba chak insang se yotba changde hai aduna thawoigi inam thaurani bu thagi tolo piraga chak thonghalibani ai changlakpaduda inamado hobe nang hauraroi matagum wa hanglei bebe ngarang nungdangdi kanana chak thonge ngarang lo aina thongi nama ish aidi onthokpa phibam ama tadana lakpa ngamhaudreni kaisu kaideda nong phadoksu aigi post taba inchang do akhoi pasuma hautang jasano aigi wahaiduda akhoi animak nokminne ado onthokpa phibam ama da tai haisibu kaidori noinama haidokpaga ikaida bebe ai inam thaurani na semliba insang do yausin hangi kok hayuba kari oini noi agya don ga war tawri ni dana haima kaige kari oine ge magi ba lohong bage achapot hawba chatkhraga mayu do taptai thakchilaga halaiba aduga khabai chigap suloina tahora mali dana paisa su siki ama phau hek makhutta yawraktaba ai magi wadada nokning leduna haiphet nokloi no kanu ne bebe nangbo awoi bani ne ngarang di mai pema khabai chigap kadai da lei hawina haiphet hairubadangni adugadi aibu thana wa hang tawi haidana lawai sida khutchauduna hekta sudarakpane mi saitana saki ai shu sauningdana ipamda thok hanbane adugadi numit thoktringaida sumangda chandono kariwo leptana leirame natai chakhidraba aikhoi de amata bu tahaude mangan atingba do pressure cooker da hapchina inamadu wa makha tarai yum pan bagai se thathana de jamela amani ko bebe aikhoi penjare inamana ngangli ba wado tai magi asumna imungi wari li phamse aingonda hege goi ai phamna table du da khut chauraduna khadang meli hena pukning changsilladuna aduga inamana tawrido yengna hangi adoinama hayune yam wadoi already ayunga palaroi aidi wabase am talli khama ngamdabo mande mina aigi wata bidaba aibu thawoirakta base kamai to me lesingani masima dingam dong mande sengna hai angaubi asibu wanena madugumba awabaduni punsi ama hingbagi mahau haido talle ne hekta tok yaroi ko hingbabu nungai duna talle yabro waduna talle yabro awaba karino khangdragabu nungaiba karino masak khangadro masidiba aikhoi na mathaurani se kariguma matamda yam philosophical oiba wa khara hek ngangthore masinasu magi maguna ma oiribani chahi khetnarabasu tinaba loinabadi onthokna nungaikre aigi imanabiga chapmane yam kupthana inamana makhatare ado bebe thana si phaida di leirunuko amuk phurakpada kaphu yam jathi haibani moigi haunabido khangedana ai nokningladuna khangnok thoklei kaino masibo pangnokta nokpasibo nokningi nama adubu kanana hairiba wanu haiba karino da mina adukluba wa mahairaga khangnok nokninge bu kaino angaubi inama nangse pangida ko maram chadana mibu hekta pangphuda phuba yabra phura di jail da leiredana sipaina bu jail da kamai leidoino da ai chin khomlaga nokning madu khangi tanjadu da aikhoi papa su khabar ama paiduna changle aduga hairap yengle kari mathel thongli ba haidana khangning bagi mawong ui inama bu tapna kaure memcha kaka kari inchang tawre koli hawai ne mangan ne moro atek bagai ama irolage aduga laphutaro pakna mamaga tawrage kaka ngasi de hogat pangam naroi dawrida ngarang budi chakhause huisel khonglaga khangbani
ꯑꯩꯈꯣꯏ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯃꯊꯦꯜꯗ꯫ ꯄꯄꯥꯒꯤ ꯋꯥꯗꯨꯗ ꯑꯩ ꯅꯣꯛꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯏꯅꯝ ꯃꯦꯝꯆꯥꯅ ꯈꯨꯝꯃꯤ, ꯑꯩꯈꯣꯏ ꯀꯀꯥꯅ ꯍꯦꯛ ꯉꯥꯡꯂꯛꯄꯁꯤꯃ ꯃꯤ ꯑꯉꯥꯡ ꯑꯣꯏꯔꯤ ꯇꯧꯔꯤꯅꯤ꯫ ꯄꯄꯥ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯂꯛꯅꯕꯣꯏ ꯀꯔꯦꯝꯅꯕꯣꯏ, ꯑꯉꯥꯡ ꯑꯣꯏꯔꯤꯕꯔꯅꯦ ꯁꯤꯕꯣ? ꯑꯩ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯄ꯭ꯔꯞ ꯊꯣꯛꯂꯛꯂꯦ꯫ ꯃꯈꯥ ꯇꯥꯕ ꯆꯥꯛꯈꯨꯝꯗ ꯀꯔꯤ ꯋꯥꯔꯤ ꯁꯥꯍꯧꯕ ꯍꯥꯏꯗꯨꯗꯤ ꯑꯩ ꯇꯥꯁꯤꯜꯂꯨꯗ꯭ꯔꯦ꯫ ꯆꯥꯛ ꯏꯟꯁꯥꯡꯒꯤ ꯃꯇꯥꯡꯁꯦ ꯄꯄꯥ ꯏꯕꯥꯅꯤ ꯃꯔꯩ ꯍꯦꯛꯇ ꯌꯦꯠꯅꯩ꯫ ꯑꯃꯨꯛꯄꯨ ꯌꯦꯠꯅꯕ ꯍꯧꯈ꯭ꯔꯕ ꯂꯣꯏꯕ ꯅꯥꯏꯕ ꯅꯠꯇꯦ꯫ ꯑꯩꯅ ꯑꯃ ꯍꯥꯏꯅꯤ, ꯄꯄꯥꯅ ꯑꯃ ꯍꯥꯏꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯕ ꯂꯝꯕꯦꯜꯗ ꯂꯣꯏꯕ ꯅꯥꯏꯗꯕ ꯃꯔꯥꯊꯣꯟ ꯆꯦꯟꯕꯒꯨꯝ, ꯅꯠꯇ꯭ꯔꯒ ꯅꯤꯡꯊꯧꯔꯦꯜ ꯑꯣꯗꯤꯁꯤꯌꯁꯀꯤ ꯁꯃꯨꯗ꯭ꯔ ꯈꯣꯡꯆꯠꯅꯤ ꯍꯥꯏꯁꯤꯔꯥ꯫ ꯑꯩꯒꯤ ꯀꯥ ꯍꯦꯛ ꯌꯧꯕꯒ ꯐꯣꯟ ꯔꯤꯡꯗꯨ ꯈꯤꯡꯂꯛꯏ꯫ ꯆꯤꯡꯈꯩꯒꯤꯅꯤ꯫ ꯄꯥꯏꯁꯤꯔꯥ ꯄꯥꯏꯔꯣꯏꯁꯤꯔꯥ ꯉꯥꯏꯍꯥꯛ ꯈꯟꯖꯥꯅꯩ꯫ ꯑꯩꯗꯤ ꯇꯁꯦꯡꯅ ꯃꯥꯒ ꯋꯥꯔꯤ ꯁꯥꯅꯤꯡꯕ ꯄꯣꯛꯇ꯭ꯔꯕꯅꯤ꯫ ꯀꯗꯥꯏꯗꯅꯣ ꯌꯥꯝꯅ ꯃꯥꯏ ꯆꯥꯟꯅꯗꯕ ꯑꯃ ꯌꯥꯎꯈ꯭ꯔꯕꯗꯨꯗ ꯏꯟꯇꯔꯦꯁ ꯄꯨꯝꯕ ꯀꯥꯏꯈ꯭ꯔꯦ, ꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯔꯤꯡ ꯂꯥꯛꯄꯗꯨꯗ ꯄꯥꯏꯈꯠꯂꯤ꯫ ꯂꯨꯁꯤꯟꯗꯥ? ꯍꯥꯎ? ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯐꯣꯟ ꯄꯥꯏꯔꯛꯇ꯭ꯔꯗꯤ ꯀꯩꯗꯧꯔꯕ? ꯉꯔꯥꯡꯒꯤ ꯋꯥꯔꯣ? ꯑꯩꯗꯣ ꯑꯗꯨꯝ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ, ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ, ꯐꯣꯟ ꯂꯥꯛꯄꯁꯨ ꯇꯥꯍꯧꯗ꯭ꯔꯦ ꯑꯗꯨꯅ꯫ ꯑꯁꯦꯡꯕꯒꯤꯔꯅꯦ? ꯑꯁꯦꯡꯕ ꯅꯠꯇ꯭ꯔꯗꯤ ꯑꯁꯦꯡꯕ ꯑꯣꯏꯒꯗ꯭ꯔꯣ? ꯁꯨꯝ ꯅꯪꯒꯤ ꯉꯔꯥꯡꯒꯤ ꯃꯑꯣꯡꯗꯨꯗꯗꯤ ꯑꯩꯕꯨ ꯏꯒꯅꯣꯔ ꯇꯧꯕ ꯃꯥꯟꯕ꯫ ꯂꯣꯏꯔꯦꯍꯦ, ꯏꯒꯅꯣꯔ ꯇꯧꯕ ꯅꯠꯇꯦꯗ꯫ ꯑꯩ ꯇꯁꯦꯡꯅ ꯉꯔꯥꯡ ꯋꯥꯃꯟꯕꯒꯤ ꯇꯨꯝꯊꯕ ꯈꯪꯍꯧꯗꯕꯅꯤ꯫ ꯍꯣꯏ, ꯑꯩꯁꯨ ꯌꯥꯖꯩ, ꯑꯩ ꯏꯁꯥꯅ ꯍꯥꯏꯔꯣꯏꯗꯕ ꯉꯥꯡꯂꯣꯏꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯉꯤ ꯍꯥꯏꯕꯁꯦ꯫ ꯑꯗꯨꯕꯨ ꯑꯩ ꯑꯣꯏꯗꯕꯗꯤ ꯉꯥꯡꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯑꯩꯗꯤ ꯋꯥꯍꯩꯕꯨ ꯁꯦꯝ ꯁꯥꯗꯨꯅ ꯊꯣꯠꯅ ꯃꯦꯡꯅ ꯉꯥꯡꯕ ꯁꯛꯄ ꯍꯩꯇꯦ꯫ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯗꯨꯗ ꯆꯨꯝꯗ꯭ꯔꯤꯡ ꯍꯦꯛꯇ ꯐꯣꯡꯗꯣꯛꯄꯅ ꯐꯩ ꯈꯜꯂꯤ, ꯐꯣꯡꯁꯨ ꯐꯣꯡꯗꯣꯛꯏ ꯑꯗꯨꯝ꯫ ꯑꯩ ꯁꯨꯒꯔ ꯀꯣꯠ ꯇꯧꯕ ꯍꯩꯇꯦ, ꯇꯧꯁꯨ ꯇꯧꯅꯤꯡꯗꯦ꯫ ꯃꯁꯤ ꯑꯩꯒꯤ ꯏꯔꯥꯜꯂꯣ? ꯃꯁꯤ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯁꯨꯞꯆꯤꯜꯂꯒ ꯑꯩ ꯗꯥ ꯆꯤꯡꯈꯩꯗ ꯊꯥꯖꯅꯕ ꯆꯤꯟꯅ ꯊꯣꯛꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯗꯣ ꯇꯁꯦꯡꯅ ꯋꯥꯃꯟꯕꯩ ꯇꯨꯝꯈꯤꯕꯅꯤ ꯉꯔꯥꯡꯁꯦ꯫ ꯍꯣꯏꯗ, ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯇꯥꯠꯅꯤ꯫ ꯅꯨꯡꯗꯥꯡꯗ ꯐꯣꯟ ꯄꯥꯏꯗ꯭ꯔꯒꯅ ꯇꯨꯝꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ, ꯅꯨꯡꯊꯤꯜꯗ ꯄꯥꯏꯗ꯭ꯔꯒꯅ ꯌꯨꯝꯒꯤ ꯊꯕꯛ ꯈꯔ ꯆꯤꯜꯂꯤ, ꯅꯠꯇ꯭ꯔꯣ? ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ ꯗꯥ ꯆꯤꯡꯈꯩ ꯅꯪꯁꯦ꯫ ꯑꯩꯈꯣꯏꯗꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯉꯥꯛꯇ ꯍꯥꯏꯕꯅꯤ꯫ ꯑꯆꯨꯝꯕ ꯍꯥꯏꯔꯛꯄꯁꯤ ꯊꯃꯣꯏꯗ ꯇꯤꯡ ꯇꯤꯡ ꯄꯥꯜꯂꯝꯒꯅꯤ꯫ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄ꯫ ꯑꯁꯨꯛ ꯌꯥꯝꯅ ꯇꯦꯟꯁꯟ ꯄꯤꯕ ꯀꯟꯚꯔꯖꯦꯁꯟ ꯑꯃ ꯑꯩꯅ ꯃꯈꯥ ꯇꯥꯅ ꯆꯠꯊꯗꯨꯅ ꯂꯩꯕ ꯍꯧꯅꯗꯦ ꯈꯟꯗꯨꯅ ꯈꯨꯝꯃꯤ꯫ ꯐꯔꯦꯅꯦ ꯑꯗꯨꯗꯤ, ꯆꯤꯟꯊꯤꯕꯤ ꯑꯩ ꯐꯣꯟꯁꯦ ꯑꯃꯨꯛ ꯊꯝꯖꯔꯒꯦ꯫ ꯔꯣꯅꯤꯇꯥꯒ ꯋꯥꯔꯤ ꯁꯥꯗꯧꯕ ꯂꯩ꯫ ꯑꯩꯕꯨ ꯃꯇꯝ ꯃꯥꯡꯍꯟꯕꯤꯔꯅꯨ, ꯁꯣꯝ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯌꯥꯝ ꯈꯪꯒꯟꯕ ꯍꯦꯔꯣꯅ꯫ ꯂꯨꯁꯤꯟꯗꯥ, ꯅꯪ ꯑꯗꯨꯃꯥꯏ ꯍꯥꯏꯕꯗꯣ ꯍꯥꯏꯅꯨ ꯍꯥꯏꯕꯅꯤ꯫ ꯀꯃꯥꯏ ꯍꯥꯏꯌꯨ ꯍꯥꯏꯅꯣ ꯑꯗꯨꯗꯤ? ꯂꯩꯗꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯈꯔ ꯊꯣꯠ ꯃꯦꯡꯕ ꯍꯥꯏꯕꯗꯣ꯫ ꯋꯥ ꯉꯥꯡꯕꯕꯨ ꯑꯁꯨꯛ ꯌꯥꯝ ꯂꯤꯡꯅ ꯉꯥꯡꯕ꯭ꯔꯣ ꯅꯨꯄꯤꯅꯕꯣ? ꯊꯣꯠꯇ꯭ꯔꯗꯤ ꯅꯨꯄꯤ ꯅꯠꯇꯦꯅ ꯖꯦꯟꯗꯔ ꯀ꯭ꯂꯥꯁꯤꯐꯤꯀꯦꯁꯟꯗ ꯌꯥꯎꯕ꯭ꯔꯣ? ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯆꯨꯝꯈ꯭ꯔꯦꯗ꯫ ꯏꯕꯨꯡꯉꯣ, ꯅꯨꯄꯤ ꯂꯧꯒꯦ ꯍꯥꯏꯔꯗꯤ ꯂꯥꯏꯔꯤꯛ ꯍꯩꯕꯤ ꯊꯤꯔꯨꯅꯨ, ꯃꯔꯩ ꯀꯟꯕꯅꯤ, ꯂꯥꯛꯅꯕ ꯋꯥꯕꯅꯤꯗꯣ꯫ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ? ꯀꯩꯁꯨ ꯍꯥꯏꯗꯦꯗ, ꯁꯨꯝ ꯅꯪꯁꯦ ꯑꯩꯅꯗꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯋꯥ ꯉꯥꯡꯕꯗ ꯏꯅꯧ ꯅꯧꯊꯅ ꯉꯥꯡꯕꯗꯣ ꯉꯥꯡꯍꯟꯅꯤꯡꯕ꯫ ꯅꯁꯛ ꯏꯐ ꯐꯖꯈꯩ ꯅꯨꯄꯤ ꯒꯨꯟꯗꯤ ꯑꯣꯜꯂꯤꯗꯣ ꯀꯩꯅꯣꯕ? ꯑꯩ ꯈꯨꯝꯗ꯭ꯔꯦ꯫ ꯑꯩꯒꯤ ꯆꯤꯟꯁꯤꯅ ꯈꯨꯝꯂꯨꯔꯗꯤ ꯑꯐ ꯅꯨꯡꯉꯥꯏꯒꯤ ꯋꯥ ꯊꯣꯛꯂꯛꯂꯔꯣꯏ ꯈꯟꯕꯒꯤ ꯑꯩ ꯇꯨꯃꯤꯟ ꯂꯩꯖꯔꯦ꯫ ꯑꯗꯨꯕꯨ ꯆꯤꯡꯈꯩꯗꯤ ꯑꯩꯒꯤ ꯇꯨꯃꯤꯟ ꯂꯩꯕꯒꯤ ꯑꯥꯔꯊ ꯂꯧꯁꯤꯟꯕ ꯉꯝꯗꯦ꯫ ꯃꯥꯗꯤ ꯑꯣꯟꯊꯣꯛꯄ ꯃꯨꯠ ꯑꯃꯗ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯔꯛꯏ꯫ ꯑꯗꯣ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯤꯡꯉꯤ꯫ ꯅꯨꯄꯥ ꯃꯆꯤꯡ ꯑꯃ ꯌꯥꯎꯔꯤꯌꯦ ꯅꯉꯣꯟꯗ꯫ ꯃꯗꯨ ꯐꯠꯇꯦꯀꯣ, ꯅꯣꯡꯃ ꯁꯣꯏꯕꯗ ꯏꯍꯦ ꯍꯥꯏꯅꯅꯤ꯫ ꯆꯨꯝꯃꯤ, ꯑꯩ ꯌꯥꯝ ꯐꯤꯡꯉꯤ, ꯃꯆꯤꯡ ꯐꯠꯇꯦ, ꯃꯁꯤꯃꯗꯤ ꯏꯁꯥꯅ ꯌꯥꯖꯩ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯆꯤꯡ ꯍꯥꯏꯕ, ꯃꯁꯤꯗꯅꯦ ꯑꯩꯅ ꯍꯩꯅꯔꯛꯇ꯭ꯔꯤꯁꯤ꯫ ꯃꯆꯤꯡ ꯐꯠꯇꯕ ꯐꯤꯡꯕ ꯍꯥꯏꯕꯁꯦ ꯅꯨꯄꯤꯗꯁꯨ ꯅꯨꯄꯥꯗꯁꯨ ꯆꯞ ꯃꯥꯟꯅꯩ, ꯑꯐꯕ ꯂꯝꯆꯠ ꯅꯠꯇꯦ, ꯀꯅꯥꯁꯨ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯗ ꯃꯁꯤꯒꯨꯝꯕ ꯃꯒꯨꯟꯁꯤ ꯌꯥꯎꯔꯒꯅ ꯅꯨꯄꯥ ꯊꯣꯛꯄ ꯑꯣꯏꯍꯟꯕ, ꯅꯨꯄꯤꯗ ꯌꯥꯎꯔꯒꯅ ꯁꯣꯅꯣ ꯊꯨꯡꯕꯤ ꯋꯥꯔꯛꯇꯕꯤ, ꯀꯔꯤꯒꯤꯗꯃꯛ? ꯑꯩ ꯃꯔꯩ ꯌꯦꯠꯅꯕ ꯄꯥꯝꯗ꯭ꯔꯦ꯫ ꯉꯔꯥꯡꯁꯨ ꯇꯣꯄꯤꯛ ꯑꯁꯤꯃꯛꯇꯗ ꯈꯔ ꯂꯥꯎꯅꯈ꯭ꯔꯦ, ꯁꯥꯎꯅꯈ꯭ꯔꯦ ꯈꯪꯕꯒꯤ ꯉꯁꯤ ꯑꯩꯅ ꯐꯅ ꯍꯥꯏꯅꯤꯡꯕ ꯂꯩꯔꯁꯨ ꯋꯥꯗꯣ ꯁꯝꯖꯤꯜꯂꯦ ꯑꯩꯒꯤ ꯍꯩꯖꯕꯤ ꯂꯣꯟꯗ꯫ ꯗꯥ ꯆꯤꯡꯈꯩ, ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯋꯥꯍꯩꯁꯤ ꯁꯨꯛꯌꯥꯎ ꯌꯥꯎꯗꯕ ꯋꯥꯔꯤ ꯑꯇꯣꯞꯄ ꯂꯩꯇ꯭ꯔꯕꯣ? ꯀꯩꯅꯣ ꯁꯤꯒꯤ ꯇꯣꯄꯤꯛꯁꯤꯗ ꯁꯨꯝ ꯄꯨꯊꯣꯛ ꯂꯩꯔꯤꯁꯤꯕꯣ?
ꯑꯩꯒꯤ ꯋꯥꯗꯨꯗ ꯆꯤꯡꯈꯩꯗꯣ ꯅꯣꯛꯂꯛꯏ꯫ ꯂꯨꯁꯤꯟꯗꯥ, ꯅꯪꯁꯦ ꯐꯅ ꯌꯥꯝ ꯁꯥꯊꯤꯔꯁꯨ ꯅꯨꯡꯁꯤꯕꯗꯤ ꯑꯗꯨꯝ ꯄꯣꯛꯏꯅꯦ꯫ ꯅꯪꯉꯣꯟꯗ ꯏꯆꯝ ꯆꯝꯕ ꯃꯑꯣꯡ ꯑꯃ ꯌꯥꯎꯔꯤꯌꯦꯕ꯫ ꯃꯗꯨꯅ ꯑꯣꯏꯕ ꯇꯥꯏ ꯅꯅꯥꯛꯇ ꯑꯩꯕꯨ ꯑꯗꯨꯝ ꯆꯤꯡꯁꯤꯜꯂꯤꯕꯁꯦ꯫ ꯅꯪꯒꯤ ꯋꯥꯈꯜꯁꯦ ꯈꯜꯂꯣꯏꯒꯦ ꯍꯥꯏꯕ ꯉꯝꯗꯦ꯫ ꯗ꯭ꯌꯨꯇꯤ ꯃꯇꯝ ꯐꯥꯎ ꯅꯪꯒꯤ ꯃꯁꯛ ꯎꯔꯛꯄ ꯌꯥꯎꯔꯤ ꯄꯣꯠꯅꯤ꯫ ꯅꯪꯅꯗꯤ ꯁꯤꯒꯨꯝꯕꯁꯦ ꯀꯩꯝ ꯈꯪꯕꯤꯕ ꯄꯣꯠ ꯅꯠꯇꯦꯅꯦ꯫ ꯔꯣꯃꯥꯟꯁꯀꯤ ꯋꯥꯍꯩꯅꯤ꯫ ꯃꯁꯤꯒꯨꯝꯕ ꯋꯥꯍꯩꯁꯤ ꯇꯥꯔꯗꯤ ꯊꯃꯣꯏꯗ ꯖꯤꯡ ꯂꯥꯎꯏ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯑꯗꯨꯒꯨꯝꯕ ꯏꯍꯨꯜꯗꯣ ꯁꯨꯛꯐꯥꯎ ꯐꯥꯎꯔꯛꯇ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤ? ꯃꯁꯤꯕꯨ ꯀꯣꯏꯅꯕ ꯅꯨꯡꯁꯤꯅꯔꯤꯕ ꯑꯃꯒꯤ ꯃꯑꯣꯡꯂꯅꯦ? ꯅꯠꯇ꯭ꯔꯒ ꯑꯩꯁꯦ ꯅꯣꯔꯃꯦꯜ ꯑꯣꯏꯗ꯭ꯔꯕ꯭ꯔꯥ? ꯅꯣꯔꯃꯦꯜ ꯑꯦꯕꯅꯣꯔꯃꯦꯜꯒꯤ ꯋꯥꯐꯝꯁꯤ ꯂꯥꯛꯄꯗ ꯔꯣꯅꯤꯇꯥꯗꯣ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯥꯒ ꯋꯥ ꯇꯥꯅꯅꯤꯡꯕ ꯄꯣꯛꯂꯛꯏ꯫ ꯂꯨꯁꯤꯟꯗꯥ, ꯀꯩꯗꯧꯔꯦ ꯇꯨꯃꯤꯟ ꯂꯩꯔꯗꯤ? ꯁꯨꯝ ꯀꯩꯅꯣꯝ ꯈꯜꯂꯝꯕꯅꯤꯗ꯫ ꯑꯗꯨꯗ ꯆꯤꯡꯈꯩ, ꯑꯩ ꯐꯣꯟꯁꯦ ꯊꯝꯂꯒꯦ, ꯔꯣꯅꯤꯇꯥꯗ ꯀꯣꯜ ꯑꯝꯇ ꯇꯧꯒꯦ꯫ ꯔꯣꯅꯤꯇꯥꯔꯣ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄꯔꯣ? ꯑꯃꯨꯛ ꯍꯧꯔꯛꯑꯕ ꯅꯪꯒꯤ ꯄꯛꯇꯕ ꯅꯦꯆꯔꯗꯣ? ꯁꯨꯝ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄꯒ ꯂꯩꯔꯕꯁꯤꯅꯤꯗ ꯍꯣꯕꯦ ꯍꯣꯕꯦ ꯐꯣꯟ ꯊꯝꯒꯦ ꯍꯥꯏꯁꯦ꯫ ꯑꯩ ꯇꯞꯊꯕꯁꯦ ꯁꯨꯛꯉꯝ ꯍꯦꯛ ꯉꯝꯗ꯭ꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯐꯥꯊꯔꯒ ꯂꯥꯛꯄꯗꯨ ꯍꯧꯖꯤꯛꯇꯗ ꯄꯨꯜꯂꯞ ꯐꯨꯗꯣꯔꯛꯏ꯫ ꯀꯔꯤꯅꯣ? ꯈꯝꯕꯜ ꯆꯥꯎꯔꯤꯅꯤ ꯀꯥꯏꯅ ꯇꯟꯖꯥ ꯃꯦꯟꯖꯥ ꯑꯃ ꯏꯈꯪ ꯍꯦꯛ ꯈꯪꯗ꯭ꯔꯗꯅ ꯀꯔꯤ ꯊꯣꯛꯑꯦꯅ ꯇꯧ ꯁꯥꯏꯅꯣ? ꯅꯨꯡꯁꯤꯕꯗꯤ ꯂꯥꯏꯔꯗꯅ ꯇꯦꯟꯁꯟ ꯑꯣꯏꯅ ꯍꯥꯏꯒꯠꯂꯤꯅꯦ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯃꯑꯣꯡꯁꯤꯗꯤ꯫ ꯊꯝꯃꯣ ꯐꯣꯟꯒ, ꯁꯛꯇꯥꯊꯤꯁꯤꯗꯤ꯫ ꯆꯤꯡꯈꯩꯅ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯛꯄ ꯅꯪꯗ꯭ꯔꯤꯉꯩ ꯑꯩ ꯐꯣꯟꯗꯣ ꯀꯛꯊꯠꯂꯤ꯫ ꯑꯗꯨꯒ ꯈꯨꯠ ꯑꯣꯏꯅ ꯃꯥꯏ ꯃꯄꯥꯗ ꯍꯨꯃꯥꯏ ꯍꯨꯝꯂꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯁꯥꯟꯅꯩ꯫ ꯃꯁꯤꯒꯨꯝꯕ ꯔꯤꯂꯦꯁꯟꯁꯤꯞ ꯑꯁꯤꯗ ꯑꯩ ꯂꯩꯕ ꯄꯥꯝꯂꯛꯇ꯭ꯔꯦ꯫ ꯅꯨꯄꯥꯁꯤ ꯁꯦꯝꯂꯛꯂꯤꯕ ꯈꯣꯡꯕꯥꯟ ꯆꯦꯟꯕꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯕ ꯗꯔꯀꯥꯔ ꯇꯥꯏ꯫ ꯃꯤꯅꯠ ꯐꯥꯗꯦ ꯑꯩ ꯔꯣꯅꯤꯇꯥꯒꯤ ꯅꯝꯕꯔꯗꯨꯗ ꯗꯥꯏꯜ ꯇꯧꯏ꯫ ꯃꯥꯁꯨ ꯔꯤꯡ ꯆꯠꯄ ꯅꯪꯗ꯭ꯔꯤꯉꯩꯗ ꯍꯦꯛꯇ ꯄꯥꯏꯈꯠꯂꯛꯏ꯫ ꯔꯣꯅꯤꯇꯥ, ꯍꯥꯎ, ꯀꯩ ꯂꯩꯔꯒꯦ? ꯉꯁꯤ ꯁꯟꯗꯦꯅꯤꯅ ꯑꯩꯈꯣꯏꯗ ꯉꯥꯏꯍꯥꯛ ꯀꯣꯏꯔꯛꯄ ꯌꯥꯒꯗ꯭ꯔꯥ? ꯑꯩꯁꯨ ꯍꯥꯏꯒꯦ ꯇꯧꯔꯝꯃꯤꯅꯦ, ꯂꯥꯛꯀꯦ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯕ ꯇꯣꯛꯄꯒ꯫ ꯍꯣꯏ, ꯑꯩ ꯁꯣꯝꯗ ꯕꯤꯄꯤ ꯑꯀꯥꯀꯨꯝ ꯇꯧ ꯂꯩꯔꯦ, ꯌꯥꯗ꯭ꯔꯦ, ꯅꯪꯒ ꯋꯥꯔꯤ ꯁꯥꯅꯤꯡꯉꯤ꯫ ꯆꯤꯡꯈꯩꯅ ꯀꯩ ꯑꯃꯨꯛ ꯍꯥꯏꯔꯛꯏꯅꯣ? ꯋꯥꯔꯤꯗꯣ ꯅꯪ ꯂꯥꯛꯑꯒ ꯁꯥꯟꯅꯔꯁꯤ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯐꯔꯦ, ꯑꯗꯨꯗꯤ ꯊꯝꯂꯦꯀꯣ꯫ ꯐꯣꯟ ꯊꯝꯕꯒ ꯆꯤꯡꯈꯩꯒꯤ ꯃꯤꯁꯀꯣꯜ 2 ꯂꯩꯔꯝꯃꯤ꯫ ꯑꯁꯨꯛ ꯊꯨꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗꯨꯗ ꯃꯤꯁꯀꯣꯜ꯫ ꯑꯁꯤꯗ ꯅꯠꯇꯦ, ꯇꯦꯛꯁ ꯃꯦꯁꯦꯖꯁꯨ ꯌꯥꯎꯔꯝꯂꯤ꯫ ꯀꯅꯥꯒꯅꯣ ꯕꯤꯖꯤ ꯂꯩꯔꯤꯗꯣ? ꯑꯩ ꯈꯨꯗꯛꯇ ꯃꯦꯁꯦꯖ ꯑꯃ ꯇꯥꯏꯞ ꯇꯧꯏ꯫ "Shall I block you?" ꯃꯦꯁꯦꯖꯇꯨ ꯊꯥꯕꯒ ꯔꯤꯄ꯭ꯂꯥꯏ ꯑꯃꯗꯤ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯩ ꯌꯦꯡꯗ꯭ꯔꯦ꯫ ꯐꯣꯟꯗꯨ ꯆꯥꯔꯖ ꯊꯤꯟꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯥꯛ ꯂꯣꯏꯁꯤꯟꯗꯨꯅ ꯆꯥꯊꯣꯛꯂꯦ꯫ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛ ꯂꯣꯏꯔꯝꯂꯒ ꯄꯄꯥꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯏ꯫ ꯀꯃꯟ ꯔꯨꯝꯗ ꯐꯝꯗꯨꯅ ꯇꯤꯚꯤ ꯌꯦꯡꯃꯤꯟꯅꯔꯤꯉꯩ ꯔꯣꯅꯤꯇꯥꯁꯨ ꯂꯥꯛꯂꯦ꯫ ꯑꯩ ꯃꯥꯕꯨ ꯀꯧꯁꯤꯟꯗꯨꯅ ꯑꯩꯒꯤ ꯀꯥꯗ ꯀꯥꯈꯠꯂꯛꯏ꯫ ꯎꯄꯨ ꯃꯅꯥꯛꯇ ꯉꯥꯔꯒ ꯊꯝꯂꯤꯕ ꯀꯥꯔꯄꯦꯠꯇꯣ ꯆꯤꯡꯊꯣꯛꯇꯨꯅ ꯊꯥꯔꯦ꯫ ꯑꯗꯨꯒ ꯏꯕꯥꯅꯤꯃꯛ ꯐꯝꯊꯔꯦ꯫ ꯐꯃꯨꯡꯗꯒꯤ ꯃꯣꯟ 1-2 ꯄꯨꯊꯔꯒ ꯏꯕꯥꯅꯤꯒꯤ ꯅꯨꯡꯉꯥꯏꯖꯕꯤ ꯃꯑꯣꯡꯗ ꯂꯩꯔꯦ꯫ ꯑꯩ ꯐꯝꯅ ꯉꯁꯥꯏꯒꯤ ꯋꯥꯔꯤ ꯃꯌꯥꯝꯗꯣ ꯔꯣꯅꯤꯇꯥꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯃꯤ꯫ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯔꯕ ꯃꯇꯨꯡꯗ ꯔꯣꯅꯤꯇꯥ ꯇꯤꯡꯈꯠꯇꯅ ꯅꯣꯛꯈꯠꯂꯛꯏ꯫ ꯃꯉꯣꯟꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯀꯣꯃꯦꯗꯤ ꯁꯤꯔꯤꯁ ꯑꯃꯒꯨꯝ ꯎꯔ ꯃꯥꯜꯂꯦ꯫ ꯍꯥꯏꯅꯕꯗꯤ ꯂꯩ, ꯄꯨꯟꯁꯤꯁꯦ ꯂꯥꯞꯅ ꯌꯦꯡꯂꯛꯂꯕꯗꯤ ꯁꯔꯀꯁꯅꯤ꯫ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯂꯨꯅ ꯈꯜꯂꯨꯕ ꯇꯣꯄꯤꯛ ꯑꯃꯅꯤ꯫ ꯑꯗꯨꯅ ꯃꯤꯅ ꯑꯩꯒꯤ ꯋꯥꯁꯤꯗ ꯑꯁꯨꯝꯅ ꯀꯩꯁꯨ ꯂꯩꯇꯕꯒꯨꯝꯅ ꯅꯣꯛꯄꯁꯦ ꯈꯔ ꯁꯥꯎꯅꯤꯡꯉꯤ꯫ ꯄꯤꯁꯨꯝ ꯑꯅꯤꯗꯣ ꯍꯦꯛ ꯅꯛꯁꯤꯟꯅꯔꯗꯨꯅ ꯑꯩꯅ ꯍꯥꯏꯔꯨꯏ, "ꯀꯔꯤꯗ ꯅꯣꯛꯅꯤꯡꯒꯦ ꯁꯤꯗ?" "ꯅꯣꯛꯇ꯭ꯔꯗꯤ ꯀꯩꯅꯣ ꯏꯕꯦꯝꯃ, ꯅꯪꯅꯗꯤ ꯅꯣꯛꯅꯤꯡꯕ ꯋꯥ ꯉꯥꯛꯇ ꯂꯤꯔꯒ." "ꯔꯣꯅꯤꯇꯥ, ꯌꯥꯝ ꯆꯔꯥꯡꯅꯔꯛꯀꯅꯨ, ꯑꯩꯒꯤꯁꯦ ꯐꯥꯒꯤ ꯅꯠꯇꯦꯀꯣ. ꯅꯨꯡꯁꯤꯕ ꯉꯝꯗꯕꯒꯤꯅꯦ ꯅꯪꯅ ꯆꯤꯡꯈꯩꯒꯤ ꯋꯥ ꯈꯨꯗꯤꯡꯗ ꯁꯥꯎꯅꯤꯡꯕ, ꯍꯩꯅꯗꯕ, ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯏꯗꯣ꯫ ꯑꯗꯨꯏ ꯁꯔꯨꯛ ꯅꯨꯡꯁꯤꯕ ꯇꯝꯃꯣ." ꯑꯩ ꯀꯨꯞꯊꯅ ꯍꯪꯉꯤ, "ꯅꯨꯡꯁꯤꯕ ꯇꯝꯃꯣ ꯍꯥꯏꯕꯨ ꯀꯩꯅꯣ? ꯀꯃꯥꯏ ꯇꯝꯒꯅꯤ ꯑꯗꯨꯗꯤ? ꯅꯪ ꯈꯔ ꯍꯥꯏꯔꯝꯃꯣ." "ꯍꯣ ꯑꯗꯨꯕꯨꯔꯣ, ꯐꯠꯇꯕ ꯊꯤꯗꯣꯏ ꯁꯔꯨꯛ ꯑꯐꯕ ꯍꯥꯟꯅ ꯌꯦꯡꯉꯣ. ꯆꯤꯡꯈꯩꯒꯤ ꯑꯁꯣꯏꯕ ꯎꯗ꯭ꯔꯤꯉꯩ ꯃꯥꯒꯤ ꯑꯗꯔ ꯁꯥꯏꯗꯇ ꯂꯩꯕ ꯑꯐꯕ ꯀꯦꯔꯦꯛꯇꯔ ꯍꯥꯟꯅ ꯆꯤꯡꯁꯤꯜꯂꯣ. ꯃꯗꯨ ꯍꯥꯟꯅ ꯌꯦꯡꯉꯣ. ꯀꯗꯥꯏꯗꯒꯤ ꯅꯪꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯅꯣꯚꯦꯜ ꯑꯃꯒꯤ, ꯗ꯭ꯔꯃꯥ ꯑꯃꯒꯤ ꯀꯦꯔꯦꯛꯇꯔ ꯑꯦꯅꯥꯂꯥꯏꯁ ꯇꯧꯔꯒ ꯀꯣꯏꯁꯟ ꯑꯟꯁꯔ ꯈꯨꯝꯕꯗꯧꯅ ꯄꯣꯏꯟꯠ ꯊꯤꯔꯒ ꯂꯩꯔꯦ? ꯅꯪꯗꯤ ꯏꯕꯦꯝꯃ, ꯃꯤ ꯑꯃꯅ ꯑꯦꯄ꯭ꯔꯣꯆ ꯇꯧꯔꯛꯄꯗ ꯃꯤꯗꯨꯒꯤ ꯑꯁꯣꯏꯕ ꯍꯥꯟꯅ ꯊꯤ, ꯍꯥꯟꯅ ꯎꯏ. ꯑꯗꯨꯗꯤ ꯀꯃꯥꯏ ꯌꯥꯅꯤ ꯂꯨꯁꯤꯟꯗꯥ?" "ꯐꯔꯦ, ꯑꯩ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯔꯒꯦ."
ꯑꯗꯨꯅꯁꯨ ꯐꯔꯅꯤ ꯋꯥꯔꯤ ꯁꯥꯕꯗꯁꯨ ꯇꯦꯟꯁꯟ ꯂꯩꯅꯗꯅꯕ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯦ ꯐꯔꯦꯁꯦ ꯑꯗꯣ ꯁꯨꯇꯤ ꯑꯣꯏꯔꯤꯉꯩꯁꯤꯗ ꯈꯔ ꯀꯦꯁꯤ ꯅꯃꯥꯏ ꯇꯥꯊꯣꯛꯁꯨ ꯆꯠꯂꯣ ꯃꯥꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯣꯄꯤꯛ ꯆꯦꯟꯖ ꯂꯥꯛꯄꯗꯨꯗ ꯑꯩ ꯉꯛꯏ ꯀꯩꯗꯧꯗꯣꯏꯕ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯇꯧꯗ ꯇꯧꯔꯨꯆꯣ ꯃꯥꯏꯗꯣ ꯑꯝꯇ ꯇꯥꯊꯣꯔꯛꯑꯣꯕꯁꯦ ꯔꯣꯅꯤꯇꯥꯒꯤ ꯃꯑꯣꯡꯗꯣ ꯅꯣꯛꯅꯤꯡꯂꯛꯏ ꯃꯥꯁꯦ ꯋꯥꯖꯔꯕꯅꯤ ꯑꯩꯒ ꯇꯤꯟꯅꯕꯗ ꯑꯩꯒꯤ ꯁꯔꯩ ꯍꯦꯛ ꯏꯟꯕꯗ ꯑꯩꯒꯤ ꯀꯝꯄ꯭ꯂꯦꯟ ꯃꯌꯥꯝ ꯑꯃ ꯇꯥꯕꯗ ꯅꯨꯡꯁꯤꯕꯅ ꯍꯦꯛ ꯉꯥꯎꯏ ꯈꯜꯂꯨꯔꯕꯗꯤ ꯋꯥꯁꯔꯨꯝ ꯆꯪꯂꯒ ꯃꯥꯏ ꯇꯥꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯔꯣꯅꯤꯇꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯐꯝꯊꯩ ꯃꯥꯒꯤ ꯄꯨꯔꯛꯂꯤꯕ ꯕꯦꯒꯇꯨꯗꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯂꯧꯊꯣꯔꯛꯏ ꯊꯥꯔꯤꯕ ꯃꯃꯤꯡꯁꯤꯡꯗꯣ ꯍꯥꯏꯔꯞ ꯌꯦꯡꯂꯨꯕꯗ ꯁ꯭ꯀ꯭ꯔꯕ ꯀ꯭ꯂꯦꯟꯖꯔ ꯐꯦꯁ ꯄꯦꯛ ꯐꯦꯁꯤꯌꯦꯜ ꯇꯧꯗꯣꯔꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯏꯁꯤꯡ ꯁꯥꯍꯜꯂꯣ ꯍꯥꯏꯗꯨꯅ ꯁꯥꯍꯜꯂꯤ ꯃꯥꯅ ꯇꯧꯔꯤꯗꯣ ꯑꯩ ꯋꯥꯍꯪ ꯌꯥꯝ ꯍꯪꯂꯨꯗ꯭ꯔꯦ ꯑꯗꯨꯝ ꯌꯥꯏ ꯃꯔꯝꯗꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅꯕꯒꯤ ꯅꯨꯄꯤ ꯃꯥꯟꯅꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯁꯦꯝꯕꯗ ꯃꯥꯅ ꯑꯩꯒꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯔꯤꯕꯅꯤ ꯑꯣꯖꯥꯅꯤ ꯐꯦꯁ ꯄꯦꯛ ꯇꯩꯁꯤꯜꯂꯕ ꯃꯇꯨꯡꯗꯗꯤ ꯑꯩ ꯃꯤꯡꯁꯦꯜ ꯌꯦꯡꯕꯗ ꯚꯨꯠ ꯃꯥꯜꯂꯤ ꯀꯤꯕ ꯑꯃ ꯌꯥꯎꯔꯦ ꯉꯥꯏꯍꯥꯛ ꯃꯤꯅꯠꯁ ꯈꯔ ꯊꯝꯂꯤꯉꯩ ꯃꯇꯝꯗꯨꯗ ꯏꯕꯥꯅꯤ ꯃꯈꯥ ꯀꯨꯝꯂꯒ ꯆꯥꯛꯈꯨꯝꯗ ꯅꯨꯡꯊꯤꯜꯒꯤ ꯆꯥꯅꯕ ꯈꯔ ꯁꯦꯝꯃꯤ ꯃꯔꯥꯡ ꯃꯔꯥꯡ ꯇꯧꯅꯔꯤꯉꯩ ꯃꯔꯛꯇꯨꯗ ꯃꯥꯡꯒꯣꯜꯗ ꯃꯤ ꯀꯧꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯅ ꯑꯩ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ ꯊꯣꯡꯒꯤ ꯊꯣꯡꯖꯤꯟꯗꯨꯗ ꯂꯩꯔꯤꯕ ꯄ꯭ꯔꯗꯥꯗꯣ ꯐꯠ ꯆꯤꯡꯊꯣꯛꯄꯒ ꯃꯥꯡꯗ ꯂꯦꯞꯂꯝꯂꯤꯕ ꯅꯨꯄꯥꯗꯣ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯃꯅꯤꯡ ꯈꯪꯍꯟꯍꯜꯂꯤ ꯑꯩꯁꯨ ꯃꯉꯣꯟꯗ ꯉꯛꯅ ꯌꯦꯡꯉꯤ ꯂꯨꯁꯤꯟꯗꯥ ꯅꯠꯇ꯭ꯔꯣ ꯅꯪꯕꯣ ꯈꯪꯈꯤꯕꯒꯤ ꯁꯣꯔ ꯐꯥꯎꯕ ꯆꯅꯤꯡ ꯇꯥꯅ ꯍꯣꯟꯗꯣꯛꯇ꯭ꯔꯤꯉꯩ ꯍꯥꯏꯔꯛꯄ ꯋꯥꯍꯩꯅꯤ ꯏꯋꯥꯡ ꯋꯥꯡꯅ ꯃꯥꯡꯗ ꯂꯦꯞꯂꯔꯤꯕꯗꯣ ꯀꯨꯏꯔꯦ ꯎꯈꯤꯗꯕ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯁꯨꯝ ꯎꯕꯁꯤꯗꯤ ꯑꯩꯁꯨ ꯉꯛꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯔꯤꯌꯦꯛꯁꯟ ꯑꯗꯨ ꯎꯔꯒ ꯅꯣꯛꯅꯤꯡꯂꯛꯏ ꯍꯥꯏꯔꯨꯏ ꯀꯩꯅꯣ ꯑꯗꯨꯌꯥꯝ ꯈꯪꯂꯤꯗꯨꯅ ꯄꯨꯔꯅ ꯂꯨꯁꯤꯟꯗꯥ ꯅꯠꯇ꯭ꯔꯣ ꯒꯥꯏꯅ ꯑꯩꯒꯥꯁꯤ ꯀꯥꯎꯔꯕꯩ ꯃꯑꯣꯡꯅꯤꯅꯦ ꯆꯍꯤ 100,000ꯃꯨꯛ ꯎꯅꯔꯨꯗꯕꯩ ꯇꯥꯏꯞꯇꯒ ꯀꯩꯅꯣꯕ ꯌꯥꯝ ꯀꯨꯏꯔꯕꯩ ꯃꯑꯣꯡꯗ ꯉꯛꯄꯤꯒ ꯇꯧꯔꯤꯗꯣ ꯄꯨꯔꯅ ꯍꯧꯖꯤꯛꯇꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯑꯩꯒꯤ ꯋꯥꯗꯨꯗ ꯅꯣꯛꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯈꯪꯈꯤꯕꯒꯤ ꯅꯣꯛꯂꯤꯕ꯭ꯔꯥ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯃꯈꯨꯠꯅ ꯍꯪꯒꯠ ꯍꯟꯗꯥ ꯃꯃꯥꯏ ꯃꯃꯥꯡꯗꯨꯗ ꯐꯠ ꯐꯠ ꯑꯅꯤꯔꯛ ꯍꯥꯏꯔꯒ ꯅꯃꯥꯏꯗꯣ ꯀꯩꯅꯣ ꯇꯩꯔꯤꯗꯨꯕꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯉꯁꯥꯏ ꯇꯩꯈꯤꯕ ꯐꯦꯁ ꯄꯦꯛꯇꯨꯅ ꯑꯩ ꯏꯁꯥꯅ ꯃꯤꯡꯁꯦꯜ ꯌꯦꯡꯖꯕꯗ ꯀꯔꯤ ꯀꯔꯤ ꯃꯥꯟꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯏ ꯇꯥꯟꯖꯥꯗꯨꯗ ꯃꯅꯨꯡꯗꯒꯤ ꯔꯣꯅꯤꯇꯥꯅ ꯂꯥꯎꯔꯛꯏ ꯂꯨꯁꯤꯟꯗꯥ ꯃꯥꯏꯗꯣ ꯇꯥꯊꯣꯛꯑꯣ 15 ꯃꯤꯅꯠ ꯁꯨꯔꯦ ꯄꯨꯔꯅ ꯈꯨꯠꯇꯨꯝ ꯇꯥꯁꯤꯟꯗꯨꯅ ꯆꯤꯝꯕꯥꯜ ꯃꯌꯥꯗ ꯊꯝꯂꯒ ꯅꯣꯛꯄ ꯈꯥꯡꯂꯤꯕꯗꯣ ꯎꯔꯛꯏ ꯃꯃꯥꯡꯉꯩꯒꯤ ꯑꯩꯅ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕ ꯁꯛꯇꯝꯗꯣ ꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯁꯛꯇꯝꯗꯣ